Arambai News Guwahati da Maithilongi pau tabiribasingbu ihan hanbamuktada chingangbam Sujitrani na khurumjari. Hojing asigi samlappa mariba pausing lobirase. Ngasi mathang Assamgi Amgurida Mai Megawatt Chaniga Taramanga puthokadaba solar power project ama state asigi Chief Minister Dr. Himanta Biswa Sarmana hangdokre. Lambigha Lisingamaga Chamaga Kuntrahumdoida Lupa Crore Chahumga Nipumari Thadaduna Saba solar project asi Mai Megawatt Lising ama puthokpagi pandam thamle. Project asi English ingini Taramapanda Urip Uyung Tamkibane. Assam Lengakna Sana Konabaga Mari Lena infrastructure Semgat Nabagi Damak Lupa Crore Lising Ama Tadaragani Lautokre. District Kitakta Sports Complex Tara Semgat Lagani Complex Amamda Lupa Crore Tara Tara Tadagani Haina Sports Minister Bimal Borana Paumishingda Pungdorake. Amamamda Lupa Crore Tarani Thoi Tadaduna Assembly Constituency Nipuda Multipurpose Stadium Amamamsu Saragani Hairi. Jahi Anigi Manungda Haiba Project Singasi Mapung Pana Loshinganishu Hairi. Numin Mangani Jupna Chathagadaba Lai Harauba Ngasidagi Singerbon Kasarda Hodokre. Lai Harauba si Singerbon Mahadev Lekai de Laiba Purit Sabam Indramani Amadi Maki Imungi Miyoishing Kachabani Haina Lai Harauba Committee na Pongdorakli. Prime Minister Narendra Modi na India gi Prime Minister Oirakpagi Chahi Nipan Mapung Phavaga Iroinana National Thakta Pangthokiba Garib Kalyan Sanmilan Thoram Manipur dasu Chief Minister N Biren Luchingduna Pangthokre. Himachal Pradesh ki Simla da Pangthokpa Thoram amada video conferencing ki kuthangda scheme tara taruki beneficiary singa wari watai sanaki amadi makhoigi apen pendagi paudom su lauki. Thoramasi Manipur gi oina Imphal City Convention Center da CM N Biren MLA Karam Shyam amadi S Rajan loinana DGP P Dongelna President Member oiduna pangthokibane. Prime Minister Narendra Modi di Laipokni Ekoidi Mahaki Yathang Inba Lanmini Haraduna Go to Hills, Go to Village Amadi Subdivision Humpuni Panda in charge Haptuna Tabak Chatharak Libasing asi Miyamda Scheme Sing Asigi Kanaba Mapung Pana Yohanabani Haina CM N Birena Pongdorake. Haukiba May Kunmapan New Delhi ge Asuka Hotel the Pangtokiba Tharam Amada Lamdamasigi social worker Amadi Saknaraba entrepreneur Dr. Nomaithim Santa Singna Tamlakiba Khudol Kyabu Sakhangladuna Bharat Gaurav Shri Sanman Award Englishingani Kunithoi Piduna Ikai Khumnaba Utkre. Bharat Gaurav Shri Sanman Parishad Indiana Pikiva Award Adu Tudu Shri Vishesar MP BJP Dr. Anupam Hajra ex-MP BJP National Secretary Amadi Nilambar Acharya ex-Minister na Kusinaki. Dr. Nongmaithim Santa Imphal West District ki Sagol Tongba Makhalekai dagini MBA Loishilaba Matung Hauzikna Crispa Group ki Chairman Oiribani. Miyam gidamak magna tawkiba thabak thoram kayabu sakhang boina Dr. Ambedkar National Fellowship Award Englishingani Kun National Corona Award Englishingani Kun Mathoi International Young Star Award Englishingani Kun Mathoi na chingba lemzaningai oiraba award kaya piduna ikai khumna khraba social worker amane. Yamnamak nungaiba pawa moina Nagaland Board of Secondary Education na lawba SSLC parikyada Don Bosco Higher Secondary School Dimapur gi Delphi oinamna top torakre. English ta marfutrani pan, Maths ta chama, Science ta marfutramapan, Social Science ta marfutramapan, Second Language ta marfutramapan, amadi 6 subject ta chama, amadi apun bagyoina chada marfutramapan dasmik amataret panglaki. Mahaki apokpa oinam Bhupen Singh 6 Mile Dimapur Laiba ICFA University da Computer Science ki Head of the Department oiri aduga apokpi Sarungbam Second Chanuna MGM Higher Secondary School Dimapur da English Department ki PG teacher ne Haurakphamna Manipur gi Sangakpham dagini. Ngarang lauthoki ba UPSC gi result ta hauzik phawbagi oina Meghalaya dagi Ankur Das na Awangnung Pokta khwaidagi rank wangna pass tawba haibadu oirakre. Meghalaya gi Ankur Das na UPSC examination da All India rank ta 82 suba position da handak laurakibane. Mahak St Edmund School Shillong dagi school loishin ki. Aduga 10+2 na Army School Shillong dagi loishin kibane. Panbayai hauzik phawda Awangnong Poktagi candidate mapan na handaki civil service examination asida clear oiraki
ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯁꯥꯝꯗꯒꯤ 3, ꯅꯥꯒꯥꯂꯦꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗꯒꯤ 2, ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦश ꯑꯃꯗꯤ ꯃꯦꯘꯥꯂꯌꯥꯗꯒꯤ ꯑꯃꯃꯝꯅꯤ꯫ ngarang Ministry of Home Affairs na Republic Day English ni kulhumdoi gi thoramda lauthukadoriba Padma Award English ni kulhumdoi gi oina online nomination amadi recommendation hokiba me amadagi hangdokre Padma Awards ki nomination tawbugi last date na English ni kunithoi gi September 15 dane National Awards Portal gi official website khaktada Padma Awards ki nomination natraga recommendation online khaktada loksungani su hairi Naha oiriba Punjabi Saisakpa amadi Congress luchingba Sidhu Musewala gi aroiba mathongmangam maki pokpham Musada ngasi pangthokre mahangna yamnamak nungsijaba amadi pamjaba maki tractor da maki hakchang pukhi ningsingba yai Sidhu Musewala haukiba me 18 Punjab ki Mansa district ta kaptuna halamkhibane mahakpu hatpagi marumda achoba loktunuba ama leibaga loinana masigi matangda thihumba chathabasu haukre US, Europe amadi Africa gi leibak singda paktakna sandorokliba monkeypox mahiki matangda ahanbagi guideline set ama leibasigi Union Home Ministry na ngasi su tawrakre miyoi amadagi miyoi amada sandokpasi hana thingnanabagi hotnagadabane aduga layong khajiktang urakpaga yamdrabada nongmada amuktang loirabasu tangai fadana monitor tawgadabane aduga anaba amaga samnarurabade natraga mahik yarba posak amaga thingnarurabade numit adudagi hauna numit kunmathoi ni de ningthijana panaduna thamgadabani su hairi adubu hauzik phawdi India da monkeypox ki case amata laktre hanasu makhada palakhe adubu hauzik phawda phangba pawgi matungina Nigeria da de ngasi malemda ahan boina monkeypox na maramoiduna miyoi ama laikhidre hauzik phawda leiba sida punna monkeypox ki case kunmathoi phangkhre ngasi su Kashmir gi Kulgam da terrorist singna ozanupi amamuk kaptuna hatlamle Rajniwala Kobi nupi asi school ozani Jammu division gi Sambada leibini Kulgam gi Golpara da leiba high school amada thokdogasi thokrabagi matung army na area si question tuna operation chathabasu haukre panbayai chaliba tha sigi manungda Kashmiri pandit hatpa handaki asina anirak subane kharani mamangda Rahul Bhatt kauba Kashmiri pandit amasu Badgam district ki tehsildar office manungda terrorist singna kapton hatlamlabane thokdog asigi matung National Conference ki MP oriba Farooq Abdullah na hojikti loina siragani haina yammak chayetna bawangang ama nganglakre Handaki Nepal gi plane kaibagi thokdok aduda yamnamak nungai taba wariyam oina lalonba Ashok Kumar Tripathi amadi mahaki khainabagi phibamda leiribi loinabi VV Tripathi makoyani punsinabagi khongchat amoina macha aniga punna Nepal da koirakpada laibak thiraba plane kaibagi thokdok asida makoi marimak laikhidre ngarang kaikhiba aircraft aduda Indian mari tongkhi haibadu Tripathi gi imung manung oiramlei Aroibada ngasigi tentak pamaroiba pau khara Assamgi BTC da Kangkhal yenbagi mingda achoba sanja thumjagi wathok thorakpadagi lengakna thihumba chathaba hokre Assamgi Orang National Park da Huranba Sadanba singna Samugandar amagi machi kaktuna pukre Samuganda amabu matau karamna drugs sizinaduna pangthahangadage haibasi expert singdagi khangba maramna thong asida veterinary expert yorumgani haina forest official singna jingnaba phongdorakre Guwahati da supply toriba thaknaba isingi quality numit mari mangani gi manungda phagalaklagani haina GMC na khanghalakle Assamgi Congress President Bhupen Borana Saireng Iraduna BJP gi mathakta Karim Narakpada Minister Piyush Hazarika nasu Saireng Pakhum Pirakre Asumna Saireng na okthok oksin tawdagi Assam da kabi saba politician singi masing hengalakle Ngasi Guwahati sargi manung chana Satgaw Army Camp manungda Amsing Jorabad Sanctuary dagi kumtharakpa Samu Lamsa Tara Kunmukna isingda sanaduna leibagi yamnamak atangba mikup ama mafam asigi miyamna uba phangkhre Assamgi Tamulpurgi Nagrijuli Kasturba Gandhi Residential School da food poisoning oibadagi puk chakpa amadi handokpana chingba tawrakpadagi nupi macha mahairoi taramari laikanakre Alpha Camp tagi chelakhiba Alpha gi member ani Assam Rifles custody da leire
Guwahati Holy Child School bus driver ragi drug konana container syringe na chingba phagat kre. Guardian singna makpu phaduna police ta pishinkhi. Mamang dasu asigumba drug case ta chenabaga loyana police gari gi driver ni su hairi. Haukiba me kunma pandagi haukiba MIF habdi Mumbai International Film Festival Inglisingani Kunithoi Manipurgi AC cinematographer Iromai Pakna Inglisingani Kunma Thoida COVID number moiduna Lakidababu Awawa Fongdokibaga Loyana Maki Mafamda Ikai Kumnabasu Utkre. Mizoram da sungasi Mizoram Board of School Education and Loba Class 12 Board ki result lauk thokre. Mahiroi chada marfuni thoi dasmik sino taretna pass tauki. Nupi macha sing na pass tauki chang chada marfuni thoi dasmik ama sino oiveda. Nupa macha singina chada marfuni thoi dasmik sino mari oike. Prime Minister Narendra Modi na road show da chalingai nupi macha amana Prime Minister gi mamagi pencil na yekpa saktam Pairaduna leplamba ubada nupi macha asibu unanabagidama kudakta maki kevel kit lephanki amadi nupi macha asiga unaduna warishana ki. Pilot project ki makhada Gujarat ihan hanboina India Post na parcel delivery taunanabagidama drone sizinaba hauragani. UK ki Prime Minister Boris Johnson resigned Togodavani Haibagi Kolau Kankalakli. Mahaku resigned Togodavani Haiba Tory MP Singi Masingsu Hengalakli. Amadi Johnson gi approval rating su Yamnamak Hantarakre. COVID ki pibam khazik phagalak padagi China gi Shanghai Saharda COVID ki athing ba khazik komthok haladuna sarasi comprehensive restoring phase ta lakre. Liviana Lebagasi Hanba Stake Board Park Tripoli da hangdokre. Ukraine da land gi phibam khajigamuk kankalakli. Russia na Donbass ta landaba kankhalakibaga loina na Sebeb Donbass ta Russia na yamnamak lakchare su hairi. Russian army na Luhansk tamna muk jangsin bahaurakre. UN na Africa gi lebak sing da chananabagi potlam sing phangnadabagi awaba hengalakli ba si Russia amadi Ukraine land ni haina maral sirakle. European Union na Russia gi thau import tauba chada marfutara thingkibaga loyana EU na Russian oil gi wahaudagi thorakiba international conflict lansinba ngamkre. Amadi Canadian Prime Minister na handgun ownership ki matangda national fridge implement taunanabagi ain pass taunanaba thorang paikhatlagani lauthokre. Ngasigi na Arambai News Guwahati da Maitilongi pau sandok chaba matang solution jabaga loinana tabiriba singbo amakasu hanna khurumjare.